Hello guys, welcome to Mami Mapau. Me ing tabiri bapum ni makpu khurumjeri. Ngasigi humpuga tarama thoirak shuba episode lanthok chadringai. Mamang episode kidamakta thambirakiba feedback amada suggestions singidamaktasu pumni makpu hainingai leitana thagai pafungdokche. Ngasigi episode sida kari karama pau sing pujarakli haibadu thamjagi. Ahan mapau oya thamjari ba asi Film for Manipur ke Foundation Day pangthokibagi mapau. Ani Shiboina Thamjari Musical Festival on Rainy Season haina mingthonba Festival JN Manipur Dance Academy da pangthokibagi paudam. Maitai Chanu Sakhinbi Changdamnaba pangthoklagani haibagi mapauna ahum suboina thamjari. Jenny Khuragi Bridal Collection sing showcase tauba fashion event amagi mapauna Mari Shuba amadi aroiba mapau oina thamjari. So folks, ahan moina thamjari ba Film for Manipur ke Foundation Day taraga mangaro shuba pangthokibagi mapau asi miing tabi. Film for Manipur ki taramanga Shubha Foundation Day ki thauram tha sigi hoki batang kunmapan sagol sen numita lamfel da leiba sankata ki pangthok rei film fraternity ki mioi singna u chara kya thadur hodo ki bathoram da forum ki chairman samje chab mangol jauna malem ki hongnak leba ing asa gi phibama sida karada wora basungak thok ngamna na ba tharib u chara singa simafung fan na ba hawan na ba hotna gani hana fungdoraki Laiva ki obi isu kya gi yengduna yamna chamna pangthok ki bathoram da iramdam sigi maming leraba mamiro kyana sarugya ki Akoi mamang isei kaya dadi yamna sauna zago isei yauna dadi salen yauna Manipur State Film Development Society ki auditorium da akoi pangthok sabani handak ki tara mangarak suba film forum Manipur ki foundation day sidi akoi na oje lejeriba film forum ki office Shankar Tokis lampela sida akoi pangthok jare yamna sauna ka hena zago isei tawdana pangthok jadre handakti maramdi leipa ki irang leiba aduga haji nong sing ta dabagi labuki Kangdana Laumi Simi Mayam Awabo ba Seng Tangba aduga loina school gi angang mahiroi kayama hatpi tupi ba asingba thodo wa thok nuai taba mayam sida ikoi handakti makhoi gi lepaki awana sida saru ya boina ikoi asingba foundation day si maming tagi oina pangtho si haidana ikoi sinjabani film forum gi foundation day ma taw taragadi ikoi miyam gi society gi kanaba karigumba amamam di ikoi tawsi haiba wareb ama leibadagi handaksi global warming gi environment gi yamna ka hena ihoma yamna nungai taba mayam ama lakpa maside da ikoi su saru ya boina aikoi Manipur gi climate Manipur gi environment si khar kan bada saru ya si haidana aikoi handaki tara manga suba foundation day sigi maru ba pandam de koi upal thabani aduna aikoi ngasi gil constituent body oi biro gil association haidi apex body oi ba film forum de yobiri ba body mayam sina magi mingda aikoi na haibu upal singa si ngasi thajabani Manipur da u thabagi culture ma hojiki yam phajana lakhre adubo u thabagi hodi la akanda u adubu tharam kanda u adubu hinghanna ba u adubu ngakbi senbina ma thabakti ipai khataba se masi ai laibak thibani hajage u thabagi wakhalon senbiri ba ichire naw praja miyam khudimakna u thabagi senbiri ba gunna duga loinana u bu kanbagi u bu ngaksanabagi u bu hinghanabagi pandam madusu thambiyo hai pofamji thamjari Film for Manipur ki Foundation Day mari leinana film ni mari leinaba thabak tawbiri ba mipum khuding makki mafamda gafa paujal pizari forum ki supervision makhada magun leiba film kaya iramdam asidagi puthorak po oisanu haina thamji hojik nasig ani shubma pau oina thamjari ba music festival on rainy season haina mingthon ba festival gi mapau asi amo mi intam Ritu Perf Musical Festival on Rainy Season haina mingthon ba numit humni gi oiba festival ama Sangit Natak Academy na sinduna Jawaharlal Nehru Manipur Dance Academy Imphal da tha sigi kunma pandagi hogdokpuna mapung fana pangthokli Festival asida Tripura Jharkhand Uttar Pradesh ni chingba India ge top state singdagi lakpa music artists kyana makoi gi oiba performance sing utnari
music lovers singi tangna fangba tanjani lawze thawram sindi bigi damakta Sangeet Natak Academy bu hainingai leituna thagachari and viewers matang swaida yamna tienda break amakhat lawzege khonglai yang hanjarake Impact TV bu mi intadna leiti Welcome back. Break matunga sida Impact TV de sandok chariba mami mpaugi humpuga tarama thoirak shuba episode sibu mi ingtabiriba khwai pumna makpu amukka handa taram okchari ngasig ahum sibo pau oy thamjariba maitai chanu haine mingthonba sakhenbi changdam nabagi marirak shuba edition pangthok lagini highway pau asi mi ingtabi Marirak suboy na maitai chanu haina mingthon ba sa NB changdam naba kumza lising ani taramapan na siyo na sulakli ba October kitang kunda Impal gi Chandakriti Auditorium da pangtok lagani lining thok sana mai shanapung LSSP na sindu da pangtok ko ba changdam naba sige matangda tha sige hoki batang kun mari da Manipur Press Club da changdam naba sige convener warepan amara pamchana sugay na thamna duna handaki edition na sige hawna Manipur kundari ba kang khodimak Manipur gi wangma da kunda krab Manipuri sing amade Manipur da leriba nan local sing pumnamak na changdam naba sida saruk yaragani hana fongdoraki hena nungairi badi sa NB changdam naba amagi khanbam tokpa subtitle singi matakta Manipur gi mapandagi lakpa sa NB sing taki oiba tamna sa NB haiba basu khangani haidi mitei sanu singi tunganba kugi sa NB changdam naba 2016 dagi hauraga lakpadu 17 18 mai pa na pangtokre marirak suboina mitei sanu 2019 malaya phambal sa kumsing Sing ahum ga chamri taret ki oina lagliba October ki tangkun nomaijing numitta grand finally pangthok seragani sanu singi audition screening tauba numitna September ki tangkun gani thoi nomaijing numit ta pangthok sagani koina event khara thamjari event sing adudi nachom semba cheng khappa khaiba amadi mitai gi oiba akhanaraba insang thongbagi changdam naba uti amadi sagem pomba thongba masi bhena moina maroina hapsagani ani subada lamsit lamsengba waisitpa lubanan bagi bhena moina hapsagani ahum subada laifamlen chatpa laifamlen chattuna akoi gi maru iba laifam lena dugi horkham ga akoi ga kari mari leina bage inat lining gi matang da khana neina bagi event ama hapsagani mari subada tree plantation uwa thaba masina akoi bagi phibam kaitharak pada kanna bagi adugumba awareness ama event amoina hapsanjari subada voluntary blood donation camp blood donation tawbana kari kanagani amadi blood donation gi matangda khanghanba awareness piba pangdok jagni aroi bada symposium haibadi masigi maramdi ngasigi kanglei khunai asida nupi singi thaudang haiba singski maramda makhoi koigi changdam nabi yawu singda makhoi gi wakolon putuktuna ngangan jagani tamna sakhenbi base diaspora masi mapandagi lakpa mapalamda mapan gi state singda country singda
ꯈꯨꯟꯗꯥꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯆꯅꯨꯔꯥꯁꯤꯡꯅ ꯃꯤꯇꯩ ꯆꯅꯨ ꯀꯇꯦꯖ ꯌꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯇꯝꯅꯥ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯥꯏꯖ ꯑꯃ ꯄꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨ LSSPꯕꯨ ꯑꯁꯤꯒꯨꯝꯂꯕ ꯏꯅꯥꯛꯄꯨ ꯌꯣꯛꯇꯨꯅ ꯊꯝꯖꯅꯕꯒꯤ ꯊꯧꯔꯥꯡ ꯁꯤꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤ And folks, ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯃꯄꯥꯎ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯖꯦꯅꯤ ꯈꯨꯔꯥꯏꯒꯤ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟꯁꯤꯡ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯂꯩꯇꯦꯡꯗꯨꯅ ꯁꯣꯀꯦꯁ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯐꯦꯁꯟ ꯄꯔꯦꯗ ꯑꯃꯒꯤ ꯃꯄꯥꯎ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯦꯟꯖꯤꯡ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯗꯣꯝꯗ ꯃꯃꯤꯡ ꯄꯥꯎꯅ ꯄꯨꯖꯔꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤ ꯈꯨꯔꯥꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔꯁ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯐꯦꯁꯟ ꯁꯣ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯐꯦꯁꯟ ꯁꯣ ꯑꯁꯤꯒꯤ ꯌꯥꯝ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯀꯗꯧꯔꯤꯕ ꯐꯦꯁꯟ ꯁꯣ ꯑꯁꯤꯗ ꯌꯥꯎꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇ꯭ꯔꯦꯁ ꯕꯤꯖꯨ ꯑꯗꯒꯤ ꯕꯜꯂꯥ ꯁꯨꯆꯤꯇ꯭ꯔꯥ ꯏꯊꯣꯏ ꯄꯨꯝꯅꯃꯛ ꯌꯥꯎꯔꯒ ꯃꯣꯏ ꯃꯈꯩꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯀꯗꯧꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯕꯦꯛ ꯁ꯭ꯇꯦꯖꯅꯤ ꯌꯥꯝ ꯀꯟꯅ ꯃꯊꯪꯒꯤ ꯔꯥꯎꯟ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯊꯪꯒꯤ ꯔꯥꯎꯟꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯁꯦ ꯁꯦꯝ ꯁꯥꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯦꯅ ꯀꯧꯊꯣꯛꯆꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯚꯤꯅꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯥꯔ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯦꯟ ꯑꯣꯏꯅ ꯁ꯭ꯇꯥꯔ ꯑꯣꯐ ꯗ ꯏꯚꯤꯅꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯗꯥꯖꯦꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯏꯚꯤꯅꯤꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯍꯧꯗꯣꯔꯛꯈꯤꯕꯅꯣ ꯉꯁꯤꯁꯦ ꯖꯦꯅꯤꯒꯤꯗꯃꯛꯇ ꯀꯌꯥ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯦꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯎ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥꯗꯩ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯀꯣ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯐꯝ ꯖꯒꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯌꯥꯝꯕꯅ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯖꯥꯇꯤ ꯃꯥꯟꯅꯗꯦ ꯑꯟꯗ꯭ꯔꯣ ꯌꯥꯏꯔꯤꯄꯣꯛ ꯁꯒꯨꯝꯕꯗ ꯀꯔꯤ ꯁꯦꯠꯂꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯒꯨꯝꯕꯁꯤ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯏꯔꯤꯄꯣꯛ ꯑꯟꯗ꯭ꯔꯣꯗꯅ ꯁꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯤ ꯄꯣꯂꯣꯏꯗꯤ ꯅꯠꯇꯕ ꯄꯣꯂꯣꯏꯒ ꯍꯥꯏꯔꯞ ꯃꯥꯟꯅꯕꯗ ꯒꯒ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯕ ꯁꯒꯨꯝꯕ ꯇꯥꯏꯞꯇ ꯑꯣꯏꯅ ꯁꯦꯠꯂꯤ ꯑꯗꯣ ꯍꯥꯏꯗꯤ ꯈꯪꯗꯕ ꯃꯤꯅꯒꯗꯤ ꯍꯦꯛ ꯐꯣꯇꯣꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗ ꯎꯔꯒꯗꯤ ꯁꯤ ꯃꯌꯥꯡꯒꯤ ꯃꯥꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯗ꯭ꯔꯦꯁ ꯃꯥꯟꯗꯦ ꯁꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔꯁꯨ ꯂꯩ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯈꯇꯪ ꯊꯩꯗꯣꯛꯑꯒ ꯁꯤꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯆꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯑꯩ ꯁꯒꯨꯝꯕ ꯀꯩꯅꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟꯁꯦ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯗ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯅ ꯂꯨꯍꯣꯡꯕꯗ ꯀꯔꯤ ꯁꯦꯠꯂꯦ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯩꯅꯣ ꯖꯥꯠ ꯕꯤꯖꯥꯠ ꯈꯨꯗꯤꯡꯃꯛꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯕꯥꯠ ꯇꯥꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯁꯦꯠꯂꯤꯕꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯁꯤꯅꯤ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯐꯖꯅ ꯎꯠꯂꯒꯗꯤ ꯍꯥꯏꯔꯒꯗꯤ ꯃꯣꯏꯗ ꯅꯣꯂꯦꯖꯇꯨ ꯂꯩꯒꯅꯤ ꯍꯥꯏꯗꯤ ꯄꯣꯂꯣꯏ ꯄꯥꯝꯗꯕ ꯑꯗꯩ ꯐꯅꯦꯛꯇꯃꯛ ꯁꯦꯠꯆꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯒꯤꯐꯅꯦꯛ ꯁꯦꯠꯅꯤꯡꯗꯦ ꯂꯨꯍꯣꯡꯕꯗꯤ ꯑꯃꯨꯛ ꯈꯛꯇꯪꯅꯤ ꯄꯣꯂꯣꯏ ꯁꯦꯠꯆꯒꯦ ꯍꯥꯏꯕꯁꯨ ꯃꯈꯜ ꯑꯃ ꯂꯩꯔꯤ ꯄꯣꯂꯣꯏ ꯁꯨꯡꯁꯦꯠ ꯁꯦꯠꯄ ꯌꯥꯗꯕ ꯂꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯄꯥꯟꯊꯣꯏꯕꯤꯅ ꯀꯣꯟꯕ ꯂꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯦꯠꯄ ꯌꯥꯗꯦ ꯄꯣꯂꯣꯏꯒ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯁꯦꯝꯃꯦꯕ
ꯄꯣꯂꯣꯏ ꯒꯇꯤ ꯍꯥꯏꯔꯞ ꯅꯛꯁꯟꯅꯕ ꯑꯩꯈꯣꯏꯅ ꯒꯒ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯔꯦ ꯃꯣꯏꯒꯤ ꯁꯒꯨꯝꯕ ꯇꯥꯏ ꯑꯃꯨꯛ ꯁꯦꯠꯂꯦ ꯃꯣꯏꯒꯤꯁꯤꯅ ꯑꯗꯨꯅ ꯃꯈꯜ ꯃꯈꯜꯁꯤ ꯁꯨꯃꯥꯏꯅ ꯁꯃꯥꯖꯁꯤꯗ ꯎꯠꯂꯒꯗꯤ ꯃꯌꯥꯝꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯅ ꯈꯟꯕꯗꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤ ꯁꯒꯨꯝꯕ ꯊꯕꯛ ꯐꯪꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯣꯏꯗ ꯁꯒꯨꯝꯕ ꯀꯩꯅꯣꯁꯤ ꯍꯦꯟꯒꯠꯂꯛꯇꯥꯗꯤ ꯃꯣꯏꯗ ꯊꯕꯛꯀꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯀꯩꯅꯣꯁꯤ ꯍꯦꯟꯒꯠꯂꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯊꯧꯁꯨ ꯍꯥꯞꯀꯠꯂꯦ ꯍꯥꯏꯇꯥꯔꯦ ꯗꯥꯖꯦꯅꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯣꯗꯦꯜ ꯃꯌꯥꯝꯗꯤ ꯐꯦꯁꯟ ꯁꯣ ꯇꯧꯕ ꯃꯇꯝꯗ ꯃꯣꯗꯦꯜ ꯑꯌꯥꯝꯕ ꯇꯧꯅꯩ ꯑꯗꯨꯒ ꯗꯥꯖꯦꯅꯤꯒꯤꯗꯤ ꯉꯁꯥꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯣꯏꯔꯨꯕꯅꯔ ꯀꯩꯅꯣ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯥꯔ ꯑꯦꯛꯇ꯭ꯔꯦꯁ ꯃꯌꯥꯝꯅ ꯃꯁꯛ ꯐꯖꯕ ꯏꯍꯦꯟ ꯍꯦꯜꯂꯦꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯈꯣꯝꯀꯠꯂꯒ ꯍꯥꯏꯗꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯒꯨꯝꯕ ꯇꯧꯕ ꯑꯗꯒꯤ ꯐꯤꯂꯝꯒꯨꯝꯕ ꯇꯧꯕꯗ ꯃꯣꯏꯒꯤ ꯁꯦꯗꯨꯜꯁꯦ ꯂꯧꯅꯕꯗ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯉꯁꯤ ꯗꯥꯖꯦꯅꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯄꯒꯨꯝ ꯇꯧꯋꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯣꯀꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤꯒꯨꯝꯕꯅꯦ ꯑꯩꯗꯤ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯏꯁꯨꯡ ꯑꯗꯩ ꯐꯦꯃꯤꯂꯤꯗꯧꯅ ꯂꯣꯏꯅꯕ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯥꯞꯄꯤꯉꯩꯗꯒꯤ ꯁꯤꯜꯂꯦ ꯁꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯊꯥ 2-3 ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯟꯅ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯑꯃꯈꯛ ꯇꯧꯖꯒꯗꯧꯔꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯣꯏꯗ ꯑꯌꯥꯕꯁꯤ ꯂꯥꯞꯄꯤꯉꯩꯗ ꯂꯧꯍꯧꯕ ꯍꯥꯏꯇꯥꯔꯦ ꯗꯥꯖꯦꯅꯤꯁꯦ ꯀꯨꯏꯔꯦ ꯆꯍꯤ 15 ꯍꯦꯟꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯖꯔꯛꯑꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯨꯝꯕ ꯑꯩꯈꯣꯏꯅ ꯗꯥꯟꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯖꯒꯣꯏ ꯈꯔ ꯁꯥꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯀꯞꯁꯨ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯨ ꯑꯃꯨꯛ ꯑꯣꯏꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯤꯂꯝꯗꯁꯨ ꯃꯇꯦꯛ ꯎꯖꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯣꯃꯦꯗꯤ ꯔꯣꯜꯒ ꯂꯧꯕꯁꯦ ꯑꯗꯨ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒ ꯀꯩꯅꯣ ꯏꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯀꯔꯝꯕꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅ ꯇꯨꯡꯗ ꯄꯨꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯝꯕꯗ ꯑꯣꯏꯅ ꯂꯩꯖꯒꯦ ꯑꯩꯒꯤ ꯇꯨꯡꯗ ꯃꯥꯡꯖꯤꯟ ꯊꯥꯅꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯕ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯗ ꯍꯤꯡꯉꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯄꯣꯠꯂꯣꯏ ꯀꯦꯕ ꯈꯣꯠꯄ ꯁꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯑꯩ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯟꯁꯨ ꯈꯜꯂꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯁꯣꯁꯤꯃ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯀꯣ ꯁꯤꯒꯤ ꯁꯣꯁꯤꯃ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯈꯔ ꯍꯣꯠꯅꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯃꯗꯤ ꯆꯪꯉꯤ ꯊꯤꯖꯤꯟꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯁꯦꯡꯕ ꯃꯌꯦꯛ ꯎꯠꯄ ꯍꯥꯏꯗꯤ ꯃꯔꯤꯡ ꯃꯔꯥꯡꯗꯕ ꯄꯣꯠꯂꯣꯏ ꯍꯥꯏꯔꯒ ꯖꯣꯟ ꯃꯦꯟ ꯆꯥꯗꯕ ꯈꯣꯏ ꯃꯌꯦꯛ ꯌꯥꯎꯗꯕ ꯑꯗꯒꯤ ꯈꯣꯏ ꯃꯌꯦꯛ ꯁꯨꯗꯕꯒ ꯌꯥꯝ ꯌꯥꯎꯅꯔꯤꯀꯣ ꯁꯒꯨꯝꯕꯁꯤꯡꯁꯤ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯀꯟꯁꯦꯞꯇ ꯊꯝꯖꯅꯤꯡꯕ ꯑꯗꯨꯒ ꯃꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯀꯣ ꯁꯤ ꯑꯩ ꯑꯗꯨꯝ ꯑꯥꯎꯠꯁꯥꯏꯠꯇ ꯀꯩꯗꯒꯤ ꯊꯤꯍꯨꯝꯕ ꯂꯧꯔꯨꯕ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯄꯣꯠꯂꯣꯏꯁꯤ ꯃꯁꯛ ꯐꯖꯅꯕ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯗꯤ ꯈꯔꯗꯤ ꯍꯣꯠꯅꯔꯦ ꯋꯥꯕꯗꯤ ꯑꯗꯨꯝ ꯋꯥꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡ ꯄꯣꯠꯂꯣꯏ ꯇꯧꯕꯤ ꯃꯌꯥꯝ ꯂꯩꯔꯤ ꯃꯈꯣꯏꯒ ꯑꯗꯨꯒ ꯒꯂꯤꯄꯥ ꯅꯅꯥꯎ ꯃꯣꯏ ꯁꯤꯗ ꯑꯩ ꯄꯤꯖꯅꯤꯡꯉꯤ ꯗꯥꯖꯦꯅꯤꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯠꯂꯣꯏꯁꯦ ꯃꯈꯜ ꯎꯠꯆꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯐꯦꯁꯟ ꯁꯣ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯇꯨꯡ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯤꯜ ꯊꯥꯔꯛꯄꯗꯁꯨ ꯗꯥꯖꯦꯅꯤꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯨ ꯌꯥꯝ ꯐꯥꯎꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯌꯥꯝ ꯃꯥꯏ ꯄꯥꯛꯄ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯧꯖꯤꯛꯀꯤ ꯐꯦꯁꯟ ꯁꯣ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟꯁꯦ ꯁꯤꯗ ꯏꯊꯣꯏꯅ ꯉꯁꯤ ꯎꯠꯈꯤꯕ
ꯀꯩꯅꯣꯁꯦ ꯑꯦꯇꯥꯌꯔꯁꯦ ꯀꯔꯝꯕꯅꯣ ꯀꯩꯅꯣꯅꯦ ꯑꯍꯥꯟꯕ ꯔꯥꯎꯟꯗꯀꯣ ꯐꯥꯔꯁ ꯔꯥꯎꯟꯗꯅ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏ ꯁꯦꯠꯂꯦꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯔꯥꯎꯟꯗꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯗꯥꯏꯒꯤ ꯗ꯭ꯔꯦꯁꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯗꯅꯅꯥꯎ ꯈꯨꯔꯥꯏꯒꯤ ꯃꯥꯏ ꯀꯂꯦꯛꯁꯟꯅꯦ ꯀꯂꯦꯛꯁꯟ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯀꯂꯔꯁꯤꯁꯨ ꯒ꯭ꯔꯦ ꯑꯣꯏꯔꯦ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯣꯏꯗꯣꯏꯔꯥ ꯍꯣꯏ ꯑꯩꯅ ꯄꯥꯝꯖꯕ ꯐꯦꯚꯣꯔꯥꯏꯠ ꯀꯂꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯈꯜ ꯃꯈꯜꯅꯤ ꯉꯁꯤ ꯎꯠꯂꯤꯁꯦ ꯄꯣꯠꯂꯣꯏꯒꯤ ꯑꯣꯏꯔꯁꯨ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯀꯔꯝꯕ ꯑꯣꯏꯅꯤ ꯑꯩꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯥꯏꯕꯗꯤ ꯐꯅꯦꯛ ꯐꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯅ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕꯁꯦ ꯍꯣꯏ ꯁꯤꯅ ꯑꯩ ꯐꯦꯚꯣꯔꯥꯏꯠꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯤꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯅ ꯉꯁꯥꯏ ꯁꯦꯠꯄꯤꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯁꯦꯠꯂꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯁꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯤꯅ ꯇꯧꯅꯗꯕ ꯃꯑꯣꯡꯗꯅꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯋꯦꯗꯤꯡ ꯁꯤꯖꯟꯒꯤ ꯑꯣꯏꯅ ꯁꯣ ꯑꯣꯏꯅꯒ ꯇꯧꯕ ꯀꯥꯏꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯉꯁꯥꯏ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯄ ꯀꯥꯟꯗꯀꯣ ꯑꯗꯣ ꯋꯥꯛ ꯆꯠꯄ ꯀꯥꯟꯗ ꯋꯥꯈꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯒꯦ ꯏꯁꯥꯒꯤ ꯗ꯭ꯔꯦꯁ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄꯅꯁꯨ ꯃꯌꯥꯝ ꯁꯦꯠꯂꯤꯁꯦ ꯏꯁꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯗ꯭ꯔꯦꯁꯁꯤꯗꯤ ꯀꯔꯝꯕ ꯑꯣꯏꯒꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯅ ꯍꯦꯜꯂꯦ ꯑꯗꯨꯝ ꯈꯟꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤꯁꯨ ꯑꯣꯏꯅ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯔꯦ ꯉꯁꯤꯒꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯄꯥꯝꯖꯔꯨꯕ ꯀꯂꯔꯗꯨꯅ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯍꯥꯟꯗꯒꯤ ꯑꯦꯛꯇꯤꯡ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯧꯕꯗ ꯉꯁꯤꯁꯦ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯐꯦꯁꯟ ꯁꯣ ꯑꯃ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯛꯄꯁꯦ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯣ ꯊꯣꯛꯄꯁꯦ ꯃꯃꯥꯡꯗ ꯑꯅꯤꯔꯛꯇꯤ ꯊꯣꯛꯈ꯭ꯔꯦ ꯁꯤꯒ ꯑꯍꯨꯝꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯈꯇꯪ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯇꯨꯕꯨꯗꯤ ꯈꯇꯪ ꯂꯩꯔꯦ ꯍꯥꯟꯅꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ나 ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝꯁꯨ ꯐꯝꯗꯣꯏꯅꯤ ꯀꯦꯃꯦꯔꯥ ꯃꯌꯥꯝꯁꯨ ꯂꯩꯗꯣꯏꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯝ ꯑꯩ ꯉꯝꯅꯕ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯁꯣ ꯑꯁꯤꯗ ꯃꯌꯥꯝꯅ ꯁ꯭ꯇꯥꯔ ꯀꯥꯁ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯣꯗꯦꯜ ꯑꯐꯥꯎꯕ ꯑꯅꯤꯈꯛ ꯍꯥꯏꯇꯥꯔꯦ ꯈꯟꯒꯠꯂꯒ ꯃꯔꯛꯁꯤꯗ ꯌꯥꯎꯕꯤꯔꯝꯃꯤ ꯑꯗꯨꯒ ꯌꯥꯎꯔꯤꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯄꯥꯎꯒꯤ ꯑꯗꯨꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕ ꯗꯦꯅ꯭ꯌꯨꯞ ꯀꯥꯡꯖꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯀꯦꯅꯦꯂꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯅꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤꯒꯤ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯣꯗꯤꯌꯟꯁꯇ ꯐꯥꯔꯁꯇ ꯗ꯭ꯔꯦꯁꯇ ꯂꯥꯛꯆꯒꯦ ꯗ꯭ꯔꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯒ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯁꯤꯅ ꯊꯜꯂꯕ ꯗ꯭ꯔꯦꯁꯅꯤ ꯁꯣꯝꯁꯦ ꯁꯦꯠꯄ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯗꯤꯖꯥꯏꯅꯔ ꯃꯌꯥꯝꯗꯨꯒ ꯉꯁꯤ ꯇꯧꯔꯤꯕ ꯕ꯭ꯔꯥꯏꯗꯜꯒꯤ ꯑꯣꯏꯕ ꯇꯧꯔꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯒꯦꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯋꯦꯗꯤꯡ ꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯌꯥꯝ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯏꯛ ꯏꯠꯁ ꯑ ꯗꯤꯐꯔꯦꯟಟ್ ꯐꯤꯂꯤꯡ ꯁꯤꯒꯤ ꯁꯣꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯂꯣꯏꯅ ꯖꯥꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯁꯨꯅꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯨꯁꯂꯤꯝ ꯑꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯩꯇꯩ ꯑꯟꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕ ꯍꯩꯇ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯉꯁꯤ ꯈꯪꯕ ꯎꯕ ꯐꯪꯖꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯥꯔꯇꯤꯁꯁꯤꯡꯒ ꯁꯦꯡꯅ ꯍꯥꯏꯔꯒ ꯗꯅꯨꯞ ꯏꯕꯥꯅꯤꯈꯛ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯗꯒꯤ ꯆꯪꯉꯛꯑꯒ ꯃꯣꯏꯒꯤ ꯀꯥꯡꯕꯨꯒ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯁꯨꯃꯥꯏꯅ ꯋꯔꯛ ꯇꯧꯃꯤꯟꯅꯕꯁꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯦ ꯍꯥꯏꯅꯤꯡꯉꯦ ꯁꯣꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ షꯣ ꯑꯌꯥꯝꯕ ꯗꯦꯅ꯭ꯌꯨꯞꯁꯨ ꯑꯗꯨꯒ ꯀꯦꯅꯦꯂꯥꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯉꯥꯛꯇꯅꯤ ꯉꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯂꯝꯁꯤꯗ ꯁ꯭ꯇꯥꯔ ꯀꯥꯁꯁꯤꯡꯒꯤꯗꯤ ꯒꯦꯁꯠ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯒ꯭ꯔꯥꯐꯀꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯔꯛꯇꯒ ꯁꯣꯏꯕꯒ ꯌꯥꯎꯕ꯭ꯔꯥ ꯃꯣꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯣꯑꯣꯄꯔꯦꯁꯟꯗꯣꯈꯤꯇꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯒ ꯈꯤꯇꯪ ꯍꯥꯏꯒꯦ ꯁꯣꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯣꯏꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯝꯃ ꯄꯔꯐꯦꯛ ꯑꯣꯏꯕꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯌꯥꯎꯕꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯃꯤꯁꯇꯦꯛꯇꯨꯗꯒꯤ ꯂꯣꯏ ꯂꯔꯟ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯌꯥꯝ ꯁꯣꯏꯔꯛꯑꯦ ꯑꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯎꯏ ꯑꯗो ꯏꯠꯁ ꯅꯣꯔꯃꯦꯜ ꯅꯊꯤꯡ ꯀꯩ ꯍꯥꯏꯅꯤ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯋꯔꯛ ꯇꯧꯃꯤꯟꯅꯕꯁꯦ ꯏꯠꯁ ꯑ ꯚꯦꯔꯤ ꯗꯤꯐꯔꯦꯟಟ್ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯕꯠ ꯀꯩ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯣꯏꯒ ꯄꯨꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯕ ꯑꯗꯒꯤ ꯆꯦ ꯖꯦꯅꯤꯗꯁꯨ ꯌꯥꯝꯅ ꯀꯩ
kahani thagat chaninge aduga kahani siga opportunity se moiga work tong minana pirak pase aduga am thankful oye Saying Harkanda Yamna Nungai, work on Seduga, Soiba, Kotpa Haragadi, Kashum Todona later, Brakale, Duga, Hoyden so high, but it's a normal and Dokoy Pazana coordinator, Toraga, the Helena Pazana handle Toraga, the Gijanina Pazana, Toraga, Yam Pazana Tawek, Ashum the Soiba Kopa later and Kal. Show producer ay tayo na tsaka star of the night sa kanano Jenny Kuray producer so oy ni ko masana ko je ko gi model sing je star me amrak se da khangal abane ba film guma project ka piriyang khala je do isana yaning na yaw je gadra do guma ID already as a kitang thangzin badi hongsa so happily dum accept tong gani the new se film da lakpa ay mayam stay tuned kiniladi ayun na pam de habade yeng badi am pam ze do gai samakti ngam de man de maram di yam na luba haidi aduki matik challenging ba kaino platform amane aduduna hekta mi amana or ai adumai na tawe haina adude hekta mi gi haijaba khotpa haibadu da ai hekta lamzalu di yade dubu pam de have the aro yam pame aduga ai samaki oina di ai di kaya ngam de man de hai tar hai roi ba seng har kan okay anyway but hopefully chance pang tari yawiro haijage aduga thank you so much all the best for the night Jenny Kurai and of course Bala Hijab kita matai ni produk ni heading hiding lady election variables white kara na matagana ahom kami gani. All right, so that was Jenny Kurai's All Manipur Bridals collection mayam na mijing tabi kiba star mayam adigi thengna kiba mayam su ngasigi potloi gi makhal mayam da ucha kiba Jenny Kurai gi adugumba fashion show program amakhakni aduki matik nungai yengbiba mayam pumna maksu nungairam gadarang khanjai aduna arim group asida adom gi host tenzing program mamsung cameraman naujaga loina na mamem pau. See you next time. Thank you so much. Yamna nungai ba mapung fa ba thoram ama habadu oiki Jenny Kurai bu thagachari makha tarakpadasu hena mapung fa ba thoram sinba ngambu oibiu haini thamjari loina na matang swai da ngasigi da maktadi pumna maktagi kaini na bigi tanja du logzage matang episode ta a hen mo baw kya amaga loina na mulak chege ai khoge channel asibu YouTube ta subscribe to biduna thoram asigi feedback amada suggestions se comment to birakpadi so dina makki kaubikaru. You guys have a great time. Bye.